Ngasi nungdoran phongkiba pauniko pause dagi maroiba pau khara khangatcharaga miyamda khudol tamjige kang chingnabagi sem chariba konungi kang tamna sakhangdaba singna nomai round ani kapsilam lei tha asigi tang nipan ingengi ni pamba ningthokaba numitta Sri Sri Govindaji Temple Road na chilaga pangthokane haina tawriba kang chingbagi tharamga mari lena sem chariba konungi kangda masak khangdaba khulai paiba singna nomai round ani kapsilam le haire thokdok thupamdagi phangba paugi matung inna ngarang ahing nungyay matung pung baroga minikuntha mangaram tarakpa adwaida Advanced Hospital lambirom dagi car tongduna lakpa khulai paiba mayoi kharana sana konung crossing mapada sem sariba kang tamna nomaira ani kapsilamlaga khonglei thuna Palace Gate romna chaki hairi thawdo asi thokraba matung Imphal East District Police ki mokok thongba police officer sing thawdok thokfamda changsilaktuna phibam adu yengsilaba matung chenaba sing phananaba police checkpoint sing alata thamkre hairi panba yabadei tha asigi nipana pangthokadariba kangsimagi tharom asi hauzik tholiba lebaki tangdu laitadaba phibam asi yenglaga lagi tharom khaktama pangthoklaga kangsingbidana social media da yaungna maike kyadagi phongdoknarakhibasu laikhrabani Meetei amadi Kuki phurup sing yaodaba phurup ama semduna jiribambu mahousagi punsida hanjinnaba hotnag daurei jiribam district asida tonga phurup kayana khundareba district asida hadak mahousagi punsida chauna akaiba pirakpa asida hanagum jiribamgi mahousagi punsida hanjinnaba hadina nauna semba tonga phurup sing yawba jiribam district reconciliation forum ki maikaidagi miyamgi mating nijere hana ngachi jiribamgi PWD guest house pangthokpa Pamisinga unaba amada jiribam district reconciliation forum ki spokesperson Meetei Kuki phongdokre Meetei Kuki makhata na haikibada handak jiribamda nauna Meetei amadi Kuki hariba phurup anisi yaudana Bengali Muslim Meetei banga Bisupriya amadi rongmai hariba kanglusing asina punsilaga hauzik jiribamda Meetei amadi Kuki kanglu anisiga punna phaminaduna wari saba ngamdragasu makhogi apam pamda adu aikhoigi reconciliation forum ki matengdagi Meetei gi apamana karino Kuki gi apamana karino haiba adu kanglu anida khangalabadi athuba matamda jiribamda santi purapa ngamnaba honagani haiba thajai masida jiri miyamna su aikhoiba support tawbiyo jiribamda santi oina kanglu phurup khudimak nungsi chanana leinabagi damakta hariba forum asi semjabane aduga akhoina semjariba asi forum asina political yu oiba khodong chaba launaba natei kanglu amatada soknaba semba forum sunatei sumnatagi jiribamda santi poknabagini adubo jiribamgi miyamsu santi pamba ngaktane aikhoina haruba chaluba matamda aikhogi watabi masina takpadi jiribamda santi soidina hanjilakani haina thajaba thame haiba wafam kaya su phongdokhe ngachigi paugi mifam aduda forum asigi Cabinet P.K. Das, Co-Convener Pauksing Kamai, Co-Convener Vice Ahmad amadi spokesperson Meetei Kuki na chingba member kaya amasuk saruyake ningsingba yai jiribam district reconciliation forum haiba forum asi Jungi tang kungatari isingani sumna kungamarida Bengali Muslim Bengali Hindu Meetei panga Bisupriya amadi rongmai gi miyoi kungani thoina saba phurup amana semkhibane Makha tarak poina kanglipa ki mairagi pause dagi maroiba pau khara khangatsiraga miyamda khudo tamjige khunja singlamlai kendra gi MLA ebomcha unaduna wari sana bada thana popi matha ki chingda base camp thamduna ngak sembagi thabak pakhalakani haina phongdorakhre Manipur gi manungda Kuki narco terrorist singna yamna toya namoi amadi bong kapsinala narakfam oiriba Imphal East District ke lamai kendra gi manung chana lairiba yanga popi thana popi sina sabe sandikhoba Chabukok sabukok kunau khunjasing na Kuki narco terrorist singna nomai kapsin ba lefanaba amadi makhoi botak thokinaba base camp thamduna sapsaba thabak pakhatapinaba ngasi lamlai kendra gi MLA khombata afam ibomcha unaduna wari sanakhre hairi nal makai Delhi de lairuba MLA ibomcha ngara Imphal da tholakpadagi ngasi ayuk thana popi sana sabi amadi sabukok khunau gi khol gi secretary president amadi nupi lokili chingbising yawnga lekai miyamgi mihut chinduna miyoi konga mangarom MLA gi mayumda Chatuna unakibane hairi unaba asida yauruba sabogo khunau Palace Development Authority ki secretary ningombam thoibana pause achiga wari sanaba matamda phongdorakibade hauji Kuki narco terrorist singna mai kapsinuna ranara padagi mathakta pankriba Meetei khulsing asigi lawfam singla uba ngamdaduna lairiba asi uba yanaba amadi Kuki narco terrorist sing mapungphana takthokpinaba wafam khunja singna MLA gi mafamda thamki hairi khunja singni wafam asi taraba matungde MLA na phongdorakhi haribade Haying Manipur Police ki makok thongba DGP yauni mifam ama pangthokuna ngak sembagi thabak paikhanaba wakhanagani wakhanaba asiga mai lena thana popi mathaki chingda security ki base camp ama hangdokuna matik chaba security forcing
ꯊꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯁꯨ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯊꯅꯥꯄꯣꯛꯄꯤꯒꯤ ꯃꯊꯛꯀꯤ ꯆꯤꯡꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯂꯩꯇꯥꯅ ꯂꯩꯍꯟꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯎꯕ ꯌꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ MLAꯅ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ MLA ꯆꯤꯅꯨꯟꯊꯥꯡꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡꯕꯨ ꯆꯤꯡ ꯀꯨꯀꯤ MLA ꯃꯥꯄꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯁꯤꯡꯍꯥꯠ ACꯒꯤ MLA ꯆꯤꯅꯨꯟꯊꯥꯡꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡꯕꯨ MLA ꯑꯁꯤꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯔꯤꯕ ꯀꯨꯀꯤ MLA ꯃꯥꯄꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯥꯏꯇꯨ ACꯒꯤ MLA ꯍꯥꯎꯈꯤꯂꯦꯞ ꯀꯤꯞꯀꯦꯟ, ꯀꯥꯡꯄꯣꯛꯄꯤ ACꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯀꯦꯟ, साइकोर ACꯒꯤ MLA पाउरीरा हाउकी, हेंगलेक FCꯒꯤ MLA लेबजेमांग हाउकी, थालोन ACꯒꯤ MLA बुंजाकिम बाल्टे, टेक्नोपोल ACꯒꯤ MLA लेपाउ हाउकी, तिमाइमुक ACꯒꯤ MLA मुनसारुर सानाते, चुरचापुर ACꯒꯤ MLA MM खाकते अमदी साइकुल ACꯒꯤ MLA केमनियो हाउकी हांगसिंगना पुनः खोयेक पिदुना थदरकपा चुरा अमना इंडियन स्टेट सिक्योरिटी फोर्सना थौदोक अदुगा मई लेनेना मथौ ताबा थबक लौखटपगा लोइना मरी लेनबा मियोइसिंग फादुना चैराक पिनबा तक्सिलक्ली। निंगसिंगबा याबदि ngarang numidang MLA Chinunthanggi mayumda attack chathakhraba matung pulisna mafam aduda changsinuna yingchilubada kapthokraba AK-47 gi tokning phangba ngamkhibani loina haujimaki oinani nomai kapsilambagi thaudo kanana kari maramgidamak kapsilambano haibado sengdorakpa leitri panba yabadi ngarang su ITLF Presidential Council na MLA Chinunthanggi mayumda sakhangdabasinga nomai kapsilambagi thawongbo akanba maongda kandem tawrakhiba leirabani ITLF के सेक्रेटरी मुवांग तोमिंगी युमदा सु सखंगदब खुलाई पाइबा मियोसिंगना माकी युमगी थोंगादा कावदुना युमगी नुपी अंगांग किहलबगी थौंग लेख्रबनी थौदोक थोपा मतमदा मुवांग तोमिंग मयुमदा लेमखिदबदगी खुलोंगचादब थोखिदबनी YPA की प्रेसिडेंट बुसु सखंगदब खुलाई पाइबा सिंगना किडनैप तौदुना वांग फोंग चथकिबा अमदी तमथिना फू जैरगा थदोकलंबगी थौंगसु लेख्रबनी आसिगुंबा काहेंबा थौंगसिंग मतुंगदा थोकनबा लो इम्प्रूवमेंट एजेंसिंग ना मातिक चाबा थबक लौखपिनबा ITLF ना फोंदोखिबसु लेख्रबनी लाल हौरुप सुरेपना ड्रग योंबा अमदी चाबा मियोय 19 फगतुना वखल तमिनख्रे लोना थिंग्रबा लाल हौरुप सोशलिस्ट रिवोल्यूशनरी पार्टी सुरेपा की एंटी टास्क फोर्स ना ngachi थौबा डिस्ट्रिक्ट की लिलोंग आरिया मद्रासा थोंगमखोंदगे ड्रग योंबा अमदी चाबा पुन्ना मियोय 19 फगले हाइरी सुरेपा की एंटी ड्रग टास्क फोर्स ना फगखरबा ड्रग योंबने हाइबा मियोय अदुगी ममिंग MD मोइनम खंबा कवी काइनुंग सना साबी लेरेक्तगिनि हाइरी फगलबा ड्रग योंबा अमसुंग चाबा मियोयसिंग अदु ngara numidang thawba district ki mafam amada paumi singi mamangda puthokpaga loinana lubasigi machin chapa amana paumi singda haikibada sorepa ki anti drug task force na drug ki mayokta changsilakpa khongjangda miyoy singa si phagatkibani fagalaba miyoy singa si ahakpa chairak piba yabani adubu makhoi gi pikleba angang singi yenglaga khara warak watem tawraba matung imung manungda khosinakrabani haiki mahakna hai khunai amabu manghaliba mayai kaba drug asi सुरेपना मारू फंगना मोथत्रिबा फावबा लेप्तना ड्रग की मयोक्ता ड्राइव चक्सिंगनी मियामनसु मयाई काबा ड्रग योंबा अमदि सिजिनबसिंग फगपदे मतिंग पंगबियु ड्रग योंबने हाइबा MD खंबा मरालगी मतुंग इना वखल तमिनरबा मतुंगदा अमु हन्ना ड्रग ललोंबगी थबक तौदनाबा सुरेपगी माइकैदिगी खंगनख्रे हाइरे।